Security force na miyoi ama cough syrup amasong guli kayaga loinana miyoi ama fagatpa ngamle hairi. Police ki fangba pawman hai faraba miyoi adude Thobal district ki manung chana leiba Lilong Haureibi Turel ahanbi dage Hafizuddin Chahi Kuntramapan apokpa laikhidraba Maulana Zameruddin Kawi ngase ayuk Thobal district ki additional SP operations Hizam Devendra na luchingba Thobal district police ki team amana BSF ki Chama Humput Suba Battalion Gate T Company Gate Team Amagi Matenga Loinana Hafizuddin Gi Yumda Thiba Humbagi Tabak Chathabada Potlam Singh Adu Fagat Pangam Kibani Fagat Laba Potlam Singh Adu Te Codeine Phosphate Amasong Triplolydian Hydrochloride Monohydrate Syrup Haina Thaba 100 ml Gi cough syrup bottle Kuntaret cough syrup Kunmari Ngakpigani capsule Kunmari Yauba strip ahum capsule Tarataruk Yauba strip amate loose capsule Chamayang Kaini loose capsule sing adu amuba machugi plastic polythene amada haptuna thamlambane Makhataba logi oiba tabak sing laukat naba faraba miyoi aduga loinana potlam sing adu Lilong police station da sinakre Lilong police station so hiramasigi matang da case ama register tokre haina so pausna makhatari